Tha asigi tang tarada Leikhidrabi tha nipan romgi angang naopuribi Khoyathong Polem Leikai dagi Ngangbam Bhorot ki loinabi Loukrakpam Debala ki Meesi ga mari Leinana ngarang yumgi meeoi singna Manipur Press Club da Pangthokhiba Paogi Meepham amada phongdokhiba wapham sing adu Khuyathong Apunba Meira Paibi amadi Rising Knowledge Club ka hiram amattada mari Leinade haina Khuyathong Apunba Meira Paibi ki Co-convenor Konsam Ongbi Rina phongdokhiba Khuyathong da leiba Rising Knowledge Club da Pangthokhiba Paogi Meepham amada mahakna makatana hai ngarang Manipur Press Club da Pangthokhiba Paogi Meepham aduda Leikhidrabi Loukrakpam Debala ki meeronbi Loukrakpam gitana phongdokhiba wapham sing adu Khuyathong Apunba Meira Paibi amadi Rising Knowledge Club da khanghalamba tawdana phongdokhiba wapham oibana Club amadi Meira Paibi ka hiram amattada mari Leinade postmortem gi report laklaba matungda kari karamba khongjang sangsanba haibadu imung manungga Khuyathong Apunba Meira Paibi amadi Rising Knowledge Club ka punna warep loinaba haina yanaduna leikhibani adubu khanghokdana ngarang yumgi meeoi kharana press conference kauduna phongdokhiba wapham sing adude lupka mari leinaroi haina mahakna makhatana phongdokhi family ga akhoi ga yanaraga leinabadi postmortem report la abu matungda postmortem gi report yengaga makhata ba khongjang si akhoi kari changchang chige magi achumba warel phangna bagi damakana haidana ngainaraga leidani maraksida makoina ngarang tawraiba press release to akhoi gi knowledge yaudana thokibani akhoi ga mari leinade aduga marakta amu media gi through da haijaninge mahaki postmortem gi report asi khara thuna directorate na akhoi da handover to bina banin chimjari karigino haibada mokta hojik masa leigidaba masa asi leibana nongma gi matam haujalakpana somdadi asi pasi kusela agadi phatte haidana akoina media gi through da postmortem report se athu kitang thuna akoi da bibina na da media gi through da munjinjari